Manipur Top Channel की वीडियो अमता थागसगे ngasi phongba sifongda case handoknaba appeal tarokli hawkiba November 19 moredagi palel tamna second hand gi phirol puduna lalol itikki damak lakpa nupi amabu kodeng thabida leiba 12 suba AR gi nupi personal amana private part kuting jindun amadi nampuda phi thongdoba photo kya kaptuna check tawki haibagi thawdoka mari leinana thangalakhiba police ki case adu handokpinaba appeal tarokli thawdo aduda victim oirabi nupi adugi mapuroiba thanglengmang lumding makubo ngamsei lumding makubo asigi council STC gi president Gosep Gin Kauksai amasum STC gi vice president PS Gangtaina khuyek pidun thadorok pasarol amana hai thadu adugi matangda sin kuki mizo singi thaina dagi yanaba purakhiba adu hawkiba November 10 amasung 18 na complainant jauna nakal animak saruk yaduna wari sanarba matung yanaba purakhibane maram aduna complainant asina thodo adugi matangda thangalakhiba police ki case adu khudakta gi handokpiyu haina susairol asina makata na fuldurakli panba yabadi moredagi palel tamna second hand gi phirol sing puduna lalonba sakpi sahi nauribi huinukim asengba mingnate kaubi nupi ama khudeng thabita leiba 12 suba Assam Rifles ki nupi personal amana mayai kaba drug thibani haiduna nupi gi haksang thong manung do khut thingzinduna check tokre masida sunatna phi thongdaba mahak ki haksang namduna photo kaya hana lobikre haina asabu wathu ama lakhibani paramilitary force na mayai kaba drug thibagi mingda sathaki ba tawhoidaba thawdo adu tha asigi hawkiba 12 gi nungthun pung amadagina ama makai fawbugi manungda thokibane thawdo asigi matangna phangba thajabi yaba pawgi matung ina thawdo asida victim oirabi hoinu kimga driver amagi ecoban amada second hand gi firol jonabagi damak palel tamna lakhibane palel tamna lakpagi lambi ta 12 suba Assam Rifles ki khuding thabigi post ta frisking torambi AR gi nupi personal amana thawong adu sathakibane haidi memaina pabeso ki bigarso mapigini